ꯅꯪꯗꯤ ꯅꯨꯄꯤ ꯆꯦꯟꯅꯦꯔꯒ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟꯅ ꯎꯪꯅ ꯂꯩꯔꯤꯕꯗꯤ ꯄꯥꯕꯅ ꯑꯩ ꯐꯤꯔꯣꯟꯗꯤ ꯂꯩ ꯍꯨꯔꯥꯜꯂꯒ ꯄꯨꯆꯠꯈ꯭ꯔꯦ ꯐꯩꯖꯣꯝ ꯊꯣꯛꯑꯒ ꯀꯃꯥꯏꯅ ꯅꯨꯄꯤ ꯆꯦꯟ ꯆꯠꯇꯣꯏꯅꯣ ꯄꯥꯕ ꯅꯪ ꯏꯅꯥꯎ ꯅꯨꯄꯥꯒ ꯑꯣꯏꯔꯃꯗꯤ ꯂꯣꯡ ꯈꯤꯇ ꯊꯥꯔ ꯈꯪꯒꯗꯕꯅꯤ ꯅꯪ ꯑꯁ ꯀꯅꯥꯗꯩꯅꯣ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯁꯣꯠꯂꯨꯗꯣꯏꯁꯤꯕꯣ 이마 손루 꼰대 샤비게 하유 ꯆꯥꯛ ꯆꯥꯁꯤ ꯌꯥꯔꯛꯑꯣꯌꯦ ꯀꯔꯤꯒꯤ ꯇꯨ ꯃꯥꯗꯤ ꯅꯨꯄꯥ ꯅꯤꯡꯁꯤꯡꯉ ꯀꯞꯄꯤ ꯁꯤ ꯁꯨꯔꯣ 이순이 ꯁꯥꯔ ꯑꯩꯒꯤ ꯁꯤꯁꯨ ꯈꯔ ꯐꯣꯞꯆꯥꯎꯅꯕꯒꯤ ꯐꯤꯠꯇꯤꯡꯗ ꯁꯦꯝꯕꯅꯤ ꯁꯥꯔ ꯐꯤꯠꯇꯤꯡꯗ ꯁꯦꯝꯕꯅꯤ ꯀꯥꯏꯅ ꯅꯠꯇꯦ ꯅꯪ ꯃꯣꯗꯦꯜꯂꯣ ꯃꯣꯗꯦꯜ ꯊꯣꯛꯇꯣꯏꯔꯣ ꯅꯪꯕꯣ ꯊꯣꯛꯑꯣꯏ ꯁꯥꯔ ꯑꯩ ꯗꯣꯛꯇꯔ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒꯅꯦ ꯂꯩꯃꯤꯟꯅꯔꯕ ꯇꯨꯡꯗꯤꯅꯦ ꯃꯁꯛ ꯊꯤꯕꯤ ꯅꯨꯄꯤꯅ ꯂꯥꯛꯆꯔꯛꯄꯅꯦ ꯅꯨꯄꯥ ꯂꯨꯅ ꯇꯧꯕꯅꯦ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯗꯤ ꯅꯥꯄꯟ ꯀꯥꯕ ꯀꯥꯖꯁꯅꯤ ꯂꯝꯀꯦꯠ ꯂꯝ ꯍꯥꯏꯕꯅꯦ ꯍꯥꯏꯖꯁꯅꯤ ꯍꯌꯦꯡ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯗꯨꯅ ꯐꯨꯔꯗꯤ ꯈꯨꯖꯁꯅꯤ ꯄꯥꯂꯤꯅꯦ ꯂꯩꯁꯥꯕꯤꯅ ꯍꯥꯏꯕꯁꯤꯕꯨ ꯀꯩꯝꯇ ꯇꯥꯅꯤꯡꯗꯕ꯭ꯔꯣ ꯀꯔꯤ ꯂꯩꯁꯥꯕꯤ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯃꯋꯥ ꯂꯧꯗꯦ ꯍꯥꯏ ꯀꯣꯏꯖꯝꯕ ꯂꯨꯀꯨꯞꯄ ꯀꯩꯒꯤꯅꯣ ꯅꯪ ꯑꯩꯒꯤ ꯂꯐꯣꯏꯁꯦ ꯂꯣꯏꯔꯦꯅꯦ ꯍꯩꯃꯥ ꯂꯐꯣꯏ ꯈꯔ ꯑꯄꯠꯄ ꯈꯔ ꯌꯣꯟꯕꯁꯤꯁꯨ ꯃꯣꯏꯅ ꯂꯣꯏꯔꯦ Hi Vicky ꯍꯥꯏ ꯂꯥꯎ just ꯂꯥꯎ 이스 헤로니네 ꯀꯔꯤ ꯍꯣꯃꯣꯅꯦꯕ ꯗꯤꯜꯕꯨꯂꯦꯁꯟꯒꯤꯅꯦ ꯆꯠꯊꯣꯗ ꯔꯥꯁꯤ ꯌꯥꯝ ꯌꯥꯎꯗꯦ ꯔꯥꯁꯤꯗꯤ ꯅꯃꯥꯄꯨꯡꯗ ꯂꯩꯍꯧꯔ ꯃꯥꯜꯂꯦꯅꯦ ꯃꯤ ꯎꯁꯤꯠꯇꯕꯗꯧꯅ ꯈꯔ ꯈꯔ ꯏꯁꯇꯦꯟꯗ ꯂꯩꯔꯤꯁꯦ स्कूल चले आएगा स्कूल से इसूंगी माने भी मैं हमने पाव फाउंड बदिंग हम जद्री लोन थोकत्री आई तो बच्चा बच्चा ना पहले मैं आपको ना चाहिए माँ सुर हमने है वो जाओगा मैं तो दूर गया नुपालन फिर यार क्या पा है तू ये ना ꯀꯔꯤꯁꯨ ꯅꯠꯇꯕ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯅꯨꯡꯁꯤꯅꯔꯨꯕꯗꯩ ꯅꯨꯡꯁꯤꯅꯕ ꯍꯩꯔꯨꯅꯨ ꯏꯇꯥ ꯀꯥꯏꯅꯔꯒ ꯋꯥꯕꯅꯤ ꯒꯤ ꯏꯁꯩꯁꯦ ꯍꯦꯛ ꯁꯛꯑ ꯂꯩꯍꯧꯏꯗ ꯅꯨꯡꯁꯤꯅꯕ ꯍꯩꯔꯨꯅꯨ ꯏꯇꯥ ꯀꯥꯏꯅꯔꯒ ꯋꯥꯕꯅꯤ ꯅꯪ 이배 ꯊꯣꯏꯁꯦ ꯁꯦ ꯔꯨꯅꯥ ꯃꯅꯤꯡ ꯅꯞꯇꯈ꯭ꯔꯤꯁꯦ 이bungo ꯀꯥꯟꯅꯔꯣꯏ ꯑꯩꯕꯨ ꯍꯦꯟꯕ ꯂꯩꯔꯣꯏ ꯌꯨꯝ ꯆꯠꯁꯤꯂꯣ ꯅꯁꯥ ꯊꯥꯛꯏꯅꯦ ꯍꯥꯏꯔꯒ ꯅꯨꯡꯗꯥꯡꯗ ꯒꯤꯂꯥꯁ ꯊꯥꯡꯒꯠꯄꯗꯤ ꯂꯦꯞꯇꯦꯅꯦ ꯚꯥꯏ ꯑꯗꯨꯗꯤ ꯚꯥꯏ ꯅꯈꯣꯏꯅ ꯂꯥꯟꯖꯜꯂꯛꯂꯤꯕ ꯊꯛꯄꯤꯕꯩ ꯋꯥꯅꯤ ꯚꯥꯏ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯃꯤ ꯏꯀꯥꯏꯕ ꯁꯨꯛꯈꯪ ꯈꯪꯗꯕ ꯃꯤ ꯋꯥꯔꯤ ꯁꯥꯕ ꯌꯥꯝ ꯁꯥꯟꯅꯔꯒ ꯑꯔꯣꯏꯕꯗ ꯑꯗꯨꯁꯨ ꯍꯦꯛꯇ ꯍꯥꯏꯕ ꯀꯩꯅꯣ ꯁꯤꯗꯤ ꯄꯣꯛꯄꯗꯤ ꯑꯃꯨꯛ ꯄꯣꯛꯄ ꯎꯖꯗ꯭ꯔꯤꯅꯦ ꯑꯩꯗꯤ 이베마ꯀꯩꯅꯣ ꯀꯩꯗꯧꯁꯦꯕ 어제 샴푸이네 ꯀꯩꯅꯣ ꯇꯧꯏꯗꯣ ꯍꯥ ꯀꯩꯅꯣ ꯇꯧꯏꯗꯣ ꯃꯁꯛꯅꯦꯅ ꯌꯦꯡꯎꯅꯦ ꯃꯁꯦ ꯃꯁꯛꯅꯦꯅ ꯗꯁꯇꯔ ꯑꯔꯤꯕ ꯃꯇꯨ ꯌꯥꯎꯗꯕ ꯍꯦꯛ ꯃꯥꯜꯂꯗꯅ All the confessions that I did ꯇꯥꯕꯤꯔꯗꯤ ꯅꯪꯅ ꯈꯪꯉꯤ ꯀꯔꯝꯅ ꯍꯦꯝꯕ ꯌꯥꯝꯅ ꯍꯩꯕ꯭ꯔꯣ ꯍꯥ ꯀꯔꯤ ꯒ꯭ꯔꯨꯞꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯅꯝꯕꯔ ꯍꯥꯞꯄꯩꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥ ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯐꯣꯟ ꯅꯝꯕꯔ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯁꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔꯗ ꯆꯠꯂꯒ
lối lộc thuốc cái nhiều không gì là tôi còn nung ni nói sự group giao vào cái thật là luôn bao thả xì nè ဒါဆိုရှုခရတီဟမလမ်နီမိမမောင်တာအခွေးကြမိကိုက်ကြရဲ့ tumile angang nang kai gang paliang ni saktang wala paliang mi ma pok pia phak long thajala di adoi sharu kupa kun da bira ဘာတော့နဘလပောက်ကုနတာဆောလိုက်တယ် tangkhai da kun de Sabi yang tengah sabi yang mama tengah si bos tangkat pira wajib kasih tu sama. Mana musang kerjaan. Sabi asyam mama si tadi si kuasa tak belai tahun ni lah. Belai tapi si akal ada sabi asyam bak kau terus kalau tu. Anak sama anak macam hui wawum jangan tangkat. Kau di jam ni apa kau sales kau dah beri wane, jual dah beri wane. Mana beri le, mana beri le. Orang tak. Ni wari tu nanti. Sakti fase ifan bishinchi phajabjan asium mam tan ko baji mamong pi welati hala ulu